Manipur ge Khwaidagi Chaoba tourism festival ama Oiriba Sangai festival Ngashi Loisinkhre hapta kangjebungda Sangai festival gi mapung oiba thauram pangthokpam oiki numit 10 chupna pangthokiba festival asida chauraba senpham sing thadaduna mapung fana sem saduna pangthokpagi mami taki adumoinamak hapta kangjebungda hangliba stall singdi mapung fana potchai yonbagi mami taki de loinana Sangai festival yengba lakpa mi gi masing mamang chahi singda pangthokiba Sangai festival ga yengnarubada aduki matik jang hanthaki Sangai festival Oiriba numit ajabata numit 10 chupna satharakpa Oiriba numit sida ai hang isaman le jeli phom asi bot manung dani adu Oiriba numit oiraga su koi public ki athingba leraga su IDP sing gi athingba leraga su mase koi government gi order amagi makha da oina tawbunina tawda yadi haibagi mongda tawrabunina ojikse koi gi stage ta uliba performance sing amadi yengba laiba audience sing ni kyam tilli amadi kari performance upiri haibadu ayamtang mayamda ay utarake amadi IDP singi awaba amdi public singi awaba yumna hanjange haibagi yadabagi awaba kayama leriba satra da furakpagi issue kayama leriba si punamak na thairaga akoi stage ta koi jagoi amadi performance kayama udhodaba yadi haibagi chimda public tagi laiba issue singse punamak na thairaga uliba amadi yengba lakpiriba audience sing mi kyam tilli amadi public ki issue je na thairaga kyam leiri haibadu ai amta ai mayamda khanganjarake notice window gi makai diki mayamda yenghanjarake aigi mangda leiba si romda leiri aduduga yengba laktraga jo construct di nupi nupa khatna ayamba lai hajaba tare ado sigi makata bo joi me utarake ado